Hello everyone, 24 hours Manipur adom taramna okchari. Mamangda aina online da voter chambagi video makak simjakibani. Madugi video ado mapung phakidabana maram oiraga mayamna gyan taba khara wakadra haina aina kanjai. Maram asina matokram na ngasi su online da voter changani haiba video makak aina puduna lakchari. Mathang dasu kanarba video kya puduna lakchage. Mamangda gyan takidabado ngasi gi video asida gyan tabibra haiba du yengbiu. Ai gi video asida adom ne kanai khalabdi like comment share topiramo subscribe tawdrukan subscribe toksemiramo. Hausi adudi online da matokram na voter se apply tawgani haibadu ai mamutana screen da ucharak lage mayam yengminasi adongi Google Chrome browser adu hangtopiro mobile da organa mathaki thidor asida nambiro aduga desktop size support on view masina computer ki system adu adongi device da ugadori bani pare dudi sigi search bar sida type tobiro CEO Manipur haina aduga adom changbiro enter tobiro hek hamada uriba CEO Manipur.nic.in sida changbiro CEO Manipur asida sumaina magi interface asi tholani kitang jingthabiro aduga sida enroll online as a voter sida changbiro aduga adongi mobile number adu mention biro password mention biro aduga sigi mathematics asi formula asi solve tobiro 22 plus 6 adu 28 tare adu mention biro masi mention tri mamang da I create an account si changjage create an account changbiro aduga makha sida phone number adu mention biro 6 digit OTP de mention matunda verify tobiro aduga sumaina magi password adu sengo dobani mathaka makha sa manahalo sida password ni sembiro mathaki siga makha siga ko makha sida confirm tobiro sida tik ama tobiramo aduga create account si changbiro welcome si changbiro ani mongda lani ani bhamda lasi sumai thola ni login se muk masagi sem kiba mobile number duga password adu mention biro password tu mention biro adu makagi formula si solve tobiro 16 plus 4 20 tare 20 mention matungda sida login tobiro sida new voter registration changbiro your profile details haiba thole magi ming adu sida full name biro si makha ise hapasu yai haptasu yai ko sida ming adu full mention jarake sumane mention matungna male female habdu khanbiro nupidinda female irage aduga sida submit tobiro sida mawalamme si koi state Manipur adu khanbiro aduga sida submit togjarage aduga magi interface ase sumaina amung thole ko amung changjalasi sida thole ming ire ko aduga makha da leriba let's start sida changbiro sida amung thole are you applying for the voter ID first time yes sida chango ko I am applying for the first time save and continue si changbiro aduga sige yes I am an Indian citizen residing in India manung da leibani ko sida save and continue torosi sida thole adongi date of birth adu mention biro sele year khanbiro aduga magi tha masing adu khanbiro aduga popagi tarik adu hapiro enter birth town place adu hapiro aduga state adu khanbiro select district khanbiro aduga select date of birth document adu khanbiro Aadhaar card ai pan card ai driving license Indian passport mark sheet of class 10 sin kwai base ni ko angang singi naha inkhal ebe singi di aduga makha dala yam pi di ko birth certificate from the school aduga birth certificate issued by the municipal authority register of birth and death ko aduga makha da baptism certificate leire others atop ma'am leire ko sida ai di si mark sheet se oina khallage mark sheet lei je hariba sangadariba mu ejigi ko sikhala matungda dang chikachage aduga document ado sida select tobiro si digilocker sidi tongamba mani ko si changbiro no si select file to upload si changbiro sida khallage mai mark sheet ado hapchalage makada upload tawri ko sida upload tawre upload tawbu loire mai sengma sengdabra sida preview tawre yengbe ai ko magi upload tawgodo size masing ado 2 MB 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 2
makada sumana save and continue torosi aduga magi photo ado sida upload tobiro photo gi size na 3.5 into 4.5 cm ko 200 kb dagi hena chawwi ade upload torosi ji crop tobiro ji crop tobiro sida upload toro ado si file size mobile de oragadi ai description da video amal link hapcharamge madada changa yengbiyo matau karamna photo crop tawni aduga file size kb masing ji hantangani habadu yawuni description changa check tobiyo aduga magi ming asi mathanda thole sida ko aduga sigi ming asi menbiyo makada lerebji hindi nan thole si changbiyo akoi bengali me ta mengadabuni khangdragana akhangba senior amada bengali khangba amada melanbiyo sidai laiba hindi je si manipuri si thambiyo maitie me yaw si kam kandi ko si tolk to maitie me si men biya de sida kam yawdi aduna sigi bengali me se sida oi menbiro sigi koi manipuri sida maitie me si kam thokte aduna magi sumana khala khala sida men biya ko ai gi sida type tokjarage keyboard gi sumana ming ado bengali maitie mention biro aduga makada suma chingthabiro aduga disability je optional ni disability oibra hangbani ko oiragana yes oiragana sit ma silo thupiro no disability ni ko akoi soina ba leite aduna save and continue torosi aduga sida hakadoribasi masa nupi ni mapa gi voter id do hapiro aduga maming adu mention biro sida magi mapa maming adu membi gedabuni ko masa yo maming ate aduga makha sida mu melase mapa maming do sumana voter id hapiro mapa maming mention biro aduga sida bengali metum membiro aduga chingat biro magi mari mata do mapa oibini mapa da khotpiro aduga sida save and continue tobiro aduga sumai thole sida house number do mention biro madang sida lekai do mention biro aduga sida post office membiro aduga magi lekai do membiro village aduga songi je amu regional language da mensi bengali mekta sida khala khala do men biya bani ko mention biro aduga post office membiro aduga magi locality do membiro si me se phajana mention ba loiraga si area type se khanbiro si town or town village or village pin number mention biro pin number mention la matung da si gi enter your constituency manually si changbiro sida changorno sida tik tobiro dakang chingacharage state se khanbiro aduga district khanbiro aduga assembly khanbiro assembly constituency kari kendra no haibadu aduga sida select your address proof haire ko sije kanagumba ko gi mayum palakpa mi oitadi magi s declaration form ama saida thongani abuko adu download tobiraga s declaration form du upload togdawni ko sidi masagi yumda leiba dumbo oibanina mayum palakpa natabnina thorokte aduga kanagumba yum pan borgadi s declaration form na thorokani adu download toro mention biro soi tosen biro aduga upload tobiyuko sidi sindi thoroktere changaji sida magi document si kalaji select your address proof ki document si kai kai leya yengsi bengi passbook ma yare ko ration card ma yare driving license yai adi indian passport yai latest rental agreement ko income tax return yai ko postal department homeless others mayam se piri hai bu document si mai leiri si ration card leire bank passbook ti leitre ko leira su poroktre aduna ration card se hapaji aduga sideda ration card ado upload tobiro ration card se upload tawrasi document se size 2 MB di hen chawbi adiko sida upload taw leire sida upload taw loire well done your file has been uploaded sida changa yenge ju commission ba sing dabra do pare adu dei simana mu sing tarage aduga sida save and continue se piro sida select your address ha kalam ko sikhan kalam ge se upload tawre ration card se ko aduga save and continue tawrosi sidai declaration leire ko masidai mention biro ma date of birth polak tha do polak chahi do mention biro aduga adungi man adu mention biro magi tha haitare ko he polak gi tha adu mention biro
aduga sidaida ngasi place to mention biro mafam do aduga sida magi name of the applicant adu mention biro mention below matungda sida save and continue to biro sumaina magi form si thole mun pabiro pabira matungda summe haina khalla kanda sida submit to biro edit to busi ko kai soi ki ga haina singna bale gadi tum changaga edit to biu adu ai tokjaro ke ai submit tawrage direct summe haina logjare sida submit tawre ko you have submitted your application for a new voter registration successfully sumaina yamna laina register to be ko reference number pire aduga si kamaina magi status su yengane haibdo ai adu mu haijage ko si home sida lakpiro makha gi home sida aduga sida changbiro magi hana dum id se login to leibani log out kana musu login to wiu ngasai mobile number to password to changaga sida dum chang matamda new voter registration hanim pham chang matamda submit tawre haibdo dum tho leramani ko to se submit tawgibudo adu sida click here to yeng view sida track your application status ko your application has been submitted and reference id assigned to you silai re ko do mathang da si BLO na appoint torani ko boot level officer na to mathang da fill verification la ani adu mathang da last ta second ise sida da accepted or rejected la kadini ko soire gana reject yar gana accept adu gadi okay final oira sida mai yenga da ni masini mataw kramna online da voter sangani habado video se kam to wi ai video na dum kana phangdi like comment share to subscribe to subscribe to samiro thank you for watching